Imes Paodam Tabiriba Kwai Punamapu Taramnok Sabagaloina Kurumjari, Masi Maruiba Pauda. World Migratory Birds Day ga Marilena Numitini Chathagadaba Awareness Program Ngasi Haudokre. Numitini Satharakba Annual State Level Tribal Festival Ngasi Loishin Kre. Luinana Karnataka Assembly Mikhalgi Board Ngasi Thadana Kre. Mapungoiba Paumu Pizari. Malemgi mafam kayada megi tang tara nitoi amadi tara humdoibo World Migratory Birds Day haina palan pangthong na bagom. Thoromasi Peoples for Animals PFA Manipurna Forest Department ki miyeng makada loktaki akoibada leiriba ngami singda LED light sizinaduna nga fabigano chaktaba lakpa uchek singna chajaba nga macha sing tengna phatok pigano haina numinini chathagadaba awareness program ngasidagi haudokre. Ngasi haudopagi numita Loktak Pat ki iyaida fumdida yum saduna nga fariba mafam kayada loudspeaker sizinaduna amadi koina chatuna miyambu wakal tahanki. Ngasi ki thauramatuda saruk yakiba PFA gi Managing Trustee L. Bisorjina Fongdorakpada Loktak Pat mayaida nga fariba singna numidang ni matamda LED light sizinaduna nga macha kaya fatoliba asina mirangi chaktari ba uchek singda pirakadaba chaithing sing adu punna khangminana ba publicity campaign ase pangthokpani haying sumakhata na pat asigi akoibada koina chatuna poster campaign chathakigani miyamna miramdagi lakpa uchek singbo nungsibiu makoigi chakta pham pibiu haina Fongdoraki. Masigi Thauramatuda Forest Department LDA amadi Bisnupur PS ki personnel kyasu saruyaki. Loktak Pat asida saidang liba usik sing amadi lamkoi usik sing ginam te fanaba paugen puri maruaina Loktak Pat asida LED light sizinaduna nga phariba sina Loktak asida leiriba nga pikliba nga sing paktang na phadokhiba amadi masina pirakadaba saithing singna usigi bo paujelni asiguma paujel asi hayeng nonganba haibadi det me gitang tarom do asidana Loktak Pat ke koibada khundariba miyam asida poster amadi plempe sing gentokuna hairiba LED light sizinaduna nga phaba amadi atopa Loktak Pat asida saithing piba yaba thabuk thorom sing hantabinaba paujel puduna chatkadaba duguma campaign Ketrigao Kendragi Manung Channa Top Makha Lekai Leiba Athokpam Pasuram Amasong Athokpam Ongbi Nirmalagi Machanupa Disable Indra Kumar Chahi Kunithoigi Yumda Social Welfare Bibaki Official Sing Chatuna Chief Minister gi Swatharaba Singgi Tengbangi Scheme Makada Lupa Lising Amaga Chamanga Piba Che Khusina Kre Social Welfare Minister Nemchakip Jena Mahaki Twitter da Sigumba Masagi Fibum Chadraba Phangpham Thokpa Hak Sing Mantrina Piriba Bibagda Leifam Thokte Bibag Asi Indra Kumar gi Matangda Local Cable Network da Fongdorakiba Indra Kumar gi Imung Manungda Thengnariba Paudagi Bibag Asigi Official Singna Indra Kumar da ngasi CMT Scheme gi che khusina kre haina mantri gi Twitter da Fongdorakibani Athokpam Indra Kumar Chahi Kunithoi Masagi Chahi Ahumdagi Locomotive Disabilities Oina Yanglin Saruda Akaiba Leibadagi Mayumda Famungda Hiptuna Matam Sangna Lelaki Mahaki Maramda Ngarang Cable Network da Yaukiba Pauda Yumfam Oiraga Social Welfare Bibagna Khongthang asi Lokatkibani Hairi Ministry of Tribal Affairs Government of India ki sponsorship makada Tribal Research Institute TRI na Tribal Culture for Peace and Unity haiba team da numinini chatharakiba Annual State Tribal Cultural Festival ngasi Deputy Chief Minister Yumnam Joy Kumar na athoiba mitung oiduna loisinbagi thoram pangthokre thoram aduda wangangladuna Deputy Chief Minister na Fongdorakibada state asida leiriba tongan ba community singi oiba nat ki Toina Udminaba Sina Aikoi Masel Amata Oina Punsinabagi Yumfam Oigani Haiki Mana Makata Raduna Haikibada Nat Chatnabida Aikoi Masel Punsinabagi Wakalon Pi Aduna Aikoina Amana Amagi Nat Chatnabi Kangnaba Honagadabani State Asida Tongan ba community singna Lairabasu Kuding Magna Masagi Nat Chatnabi Ngakna Chatli Nat Chatnabina community Amagi Wakalon Fongdokpada Natana Nupa Nupi Lainaba Mari Amasung Mioibaga Mahosaga Lainariba Maribusu Kangale Maramasina Aikoi Masel Amaga Punna Kaminanaba Aikoi Punsiga Natka Lainariba Maruiba Maria Du Kangatabani Haiki State Asida Ladiba Tongan ba Tribal Community Singna Saruyaduna Natki Jagoi Isai Amasung Tongan ba
नाटकी ओइबा थौरमसिंग उत्पना थौरमदुगी युफम सक्तम ओइकी रूपमहल थिएटर ना रिम्स कार्डियोलॉजी डिपार्टमेंट की हेड ऑफ डिपार्टमेंट प्रोफेसर डॉक्टर टी.एच. सचिन देव सिंह अमदी रिम्स रिमाटोलॉजी की हेड ऑफ डिपार्टमेंट इंचार्ज प्रोफेसर डॉक्टर शांतनावरेम की मखादा सिंधुना आर्टिस्ट सिंह बु पुकनिंग थौगटपोइना अमदी आर्टिस्ट सिंह की हकचांग टेक्ता कायदना लेनबगीदमक फ्री मेडिकल चेकअप अमा ngasi थिएटर असिदा पांगथोखरे चेकअप अदुदा थिएटर असिगी आर्टिस्ट नुपा नुपी चामरोम सरुक याखी थौरमसी पांगथोपगा मरी लेनना रूपमहल थिएटर की सेक्रेटरी हिदांगमयुम अचौबा शर्मना फोंदोरकपदा आर्टिस्ट हाइबसी यामना ममल यामबा आर्ट की लमदा कथोकलबा मियोय ngakta ओइबना मखोयगी हकचांग असे मेंटली फिजिकली टेक्ता कायदना लेहनबा मथौ ताई ngasi पांगथोकलिबा मेडिकल हेल्थ चेकअप असे रूपमहल खक्तगी ओइना लेरिबा आर्टिस्ट सिंगी खक्ता सिनबने आर्टिस्ट सिंगी खनबीदुना असिगुंबा थौरम कया मणिपुर की अतै मफम सिंगदसु पांगथोकबिरकनी हाइबगी थाजब लै हाइखी बगी रिमोट थिएटर की आर्टिस्ट सिंग हैबसी आर्टिस्ट सिंग यामना ममल यामबा अदि मखोगी पुंसीसी आर्ट की दुमदा कथोग लेबनिना मखोगी हकचांग असी मेंटली फिजिकली याम हेना मपुंग फाना थनबगीदम अना सेक्रेटरी मोना सुमाइना कोगी डॉक्टर सिंह की मियंग मखादा मखोना आर्टिस्ट सिंग सु पुंग थोगटपोइना अमदि आर्टिस्ट सिंग नुसीजबा ओइना मखोना मतेंग सि पांगबिरकनी अनिसुब लंजाउगी मतमदा इंग सोग लिसिंग अमगा चमापल निफु हुंदोय की अप्रैल की तांग कुंदा खुराई चिंगांबम लेकायद लेबा चिंगांबम मांडपता थादखिबा बोमना मियोय मौद्राग मापल हेन्ना सिखिबा दुगी वीडियो क्लिपिंग ngarang kapthoktuna matam aduda lekhidraba masak khangaudrabasing khangdoknaba honakre anisuba lanjawda lekhidraba imung manung amadi World War II Imphal Campaign Foundation anina ko samnaraga sinduna chai humudraga mangagi matungda mandaba simaktada ngarang video du kapkhibani hairiba video ase Imperial War Museum London da lerambadagi World War II Imphal Campaign Foundation gi official na खंगलपदगी लेरखिबनी वीडियो असी मियोय क्या सिखिबा दुगी मसक ममिंग खंगदोपदा मतेंग ओइरगने असिगुम मणिपुर गी ओइबा हिस्टोरिक डॉक्यूमेंट्स सिंग लेंगाकना सेंथंग पिथदुना खोमजिनना बा होनरबदी अफबा खोंथांग ओइगनी हाइनसु चिंगांबा मंडप सेबायत कमिटी गी मियोय सिंगना फोंदोरकली इंपीरियल वॉर म्यूजियम की आर्काइव त लैगे जैन चही ममा खंगेबा अदो आइना मसिगी पोजे रिल द लैबनिना मसी रिल दुमक लौबे यादमनिना digitize to boga sumaina kapa yana sem mo hono da ina order to gibda koina sange wa do live phaba ma ina magi thibam thuku paisa lu pithu gram tung da naham april ki tang kun ai ri jor leram be ba moi thabi rakna baina ina logjaru ne imperial war museum london dagi Under Secretary to Chief Minister Manipurna Thadorokpa Cherolamagi Matungina Lakliba Tang Tara Manga the Pangtokadaba Miangi Numit ki Thoramadu Lakliba Tang Kulumdoida Pangtoklagani Thoramasi Yetopagi Maramdi Tang Tara Manga the Manipurgi Chief Minister Naluchingduna Hodokiba Go to Biles Kungang Chasi Hairiba Mission Gi Manung Channa Thoram Lebedagini Haiki More Police Amadi Commando gi Apunbati Mamana Technopol SP Dr. S. Ibomchagi meeting Makada More ward number Ahum the Satakiba drive the drug carbar to Biama Yamlaba drug Kakonana Fare Farabiado Mistress Mangla Chingjo Chai Yankai Manga Elias Mangching Mapuroiba Lekidraba Tanglia Kup More ward number Ahum the Guinea Mangon the gate WY tablet Chani Gatara Aduga brown sugar gram Yankai Aduga Parja tablet Marifuga Mari Aduga Pseudoephedrine tablet Lising Amaga Yankai sell oina Indian currency da lupa lising tara mariga chani Myanmar gi keata lupa lising kuntaret ka chani aduga stropis chatruk fair lighter kuntra phangle hairi ma more police ta sinaduna makhata ba wahang pahang chathari hairi akangna ba paw ma phangbadagi hairi ba drive adu chathaki bani hairi more gi tongan ba mapham kaya da drug carbar tawba kaya leire haibagi paw phangbadagi Technopol SP gi mijeng makhada hairi ba drive adu chathaki bani hairi nakalamarom da ngase Imphal West Police ki additional SP Priyadar Singhan Luchingba team Mamana Dinku Road ISBT Parki Awang Thangba Sarukta Porfam Phambina Phamjinba amadi dukan sajinba sing JCB sizinaduna takthokre masi sarkar gi lamda niyam lana dukan sajinba amadi porfam phamjinba dagi hairiba takhaibagi thabak asi chathabani hairi ngasi ayok
Makwachi Jamia ul Ulama Hata Kolapatina Minutonda Mayai Kaba Chinja Kimayokta Satakiba Drive da Nupi Yauna Mio Taret Nisa Sizin Arambadagi Faraga Imung Manung Amadi Polista Sinakre Faraba Singdi MD Kiamudin Elais Rome Chai Kunipal Kota 1 number Tarok MD Muski Elais Ali Chai Kuntraga Mari Yaripok Chingam Dabi Lanboilen Haukip Chahi Kunipal Songpal Biles MD Sahir Chahi Kunitoy Mayang Infal MD Azmir Chahi Kuntaruk Hata Mistress Jenny B Chahi Kuntra Moirang Lamkai MD Jakir Elai Chahi Kunmanga Hata Jami Lekai Degine Makoi Degi number 4 PS Nifu Packet Ani Grama Home Thang Macha Ani Kati Macha Ma Phangle Hairi Aduga Jamiat ki General Secretary Faukidinna Fongdorakpada Nisha Chaba Masing Hengalakpadagi Islam bu Manghanaba Thaurang Chatharakpadagi Kananaba Nisha Thingbagi Drive Asi Chathabane Farabasing Apava Pautak Piduna Imung Manungda Sinakragani Imungi Mioi Laktabasingna Polista Sinakragani Hairi Socialist Students Union Manipur SSU na Manipur Proletarian People's Democratic Union Manipur MPP DUM amasung Proletarian Feminist Movement Manipur na mamangi malemgi nupigi numit Tauramdagi Hauduna Sasinaba Kutonabagi Taudo Singda Lekidraba Singi Imung Manungda Fisakol Kusinaduna Tengbang Bagi Saru Ama Oina Ngasisu Imung Ohumda Mayumda Chatuna Fisakol Amamang Kusina Craig In Kumja Lisingani Taragi Mars Kitada Kakching District Waikong Awang Lekai Degi Mayumdagi Faduna Pubi Kraga Sasinaba Kutonaba Mada Assam Rifles na Hatpi Kraba Chongtham Ojitki Apokpi Chongtham Ongbi Laino Kumja English Ngani Mapalgi September Thada Sasinaba Kutonaba Mada Hatopi Kraba Akongbam Okengi Loinabi Akongbam Ongbi Tombi Aduga Langol Housing Complex Amasung In Kumja Lisingani Mapalgi October Thada Sasinaba Kutonaba Mada Hatopi Kraba RK Brazamani Allies Bizunligi Loinabi RK Ongbi Chaubida Fisakol Amamam Kusinaki Ngasi Fisakol Sing Adu Kusinaba Duga Mari Lenana Socialist Students Union Manipur SSU MG Publicity and Propaganda Gi Convener Tanoranjan Nauremna Fongdorapada Socialist Students Union Manipur SSUM Manipur Proletarian People's Democratic Union Manipur MPP DUM Amasung Proletarian Feminist Movement Manipur na Nupibu Awang Bathakta Thangatuna Nupi Singda Sakti Pina Bapandamda Maromdom Lepsaba Ngamjanaba Paikalakba Kongthang Amagi Makada Fisakol Singasi Kusinakibane Mamangi Congress ki Lengaki Matamda Tokiba Sasinaba Kutoknaba Nomai Kamnabagi Tautok Singda Laikidraba Singi Imung Manung Singi Manungda Karahena Kudong Chadraba Imung Sing Kangatuna Fisakol Lasi Tingbang Pibane Mamang the Su Fisakol Mating Pankiba Laikre Makata Padasu Awaba Taraba Singda Pangbayaba Mating Sing Pankigane Sasinaba Kutoknabagi Tautok Singda Laikidraba Singi Imung Manungda Ngasi Awaba Kaya Tengnaduna Pibam Chadana Lady Basing Asi Ngasi Lengasina Midiang Changbiduna Pangbayaba Pibayaba Tingbang Sing Pibiduna Makoigi Pibam Pagathanba Honabiba Matautare Mamangi Lengaki Matamda Tokiba Sasinaba Kutoknaba Sing Aduda Laikidraba Mioy Sing Adu Kaktanatana Lehoriba Imung Manungi Mioy Sing Adubusu Punna Nahetpiba Kongthangamani Haina SSUM na Lawi Maramasina CBI na Lokaliba Sasinaba Kotongaba Singi case asi Hena Kumang Yangsina Mamutana Tidokpada Marilainaba Loisangna Matautaba Che Sang Singadu Pikat Piduna Achumaral Putokpada Tingbang Binabasu Marilainaba Singi Pukning Chingsilakli Sunaba Feng Counter da Nehat Pikrabaka Sida Le Horiba Imu Manung Singa Wariba Sukimatic Wariba Filmasi Kasi Paliba Lenga Asina Yangsin Biba Amadi Ongtang Yangsin Biraga Makuyo Film Paganaba Honaba Tangai Fada Hariba Imung Sing Asumlaba Film Sotrabasing Asida Masagi Semilon Lejanaba Hingnaba Lambi Yana Bidong Takun Angamba Mating Pangduna Makatana Dumang Pangduna Lalino Loina Makatana Pangduna Legani Fisakol Sing Adu Kusinaba Duda Lekidraba Chongtham Ojitki Apokbi Chongtham Mongbi Lenona Fongdorakpada Mahaki Macha Nupabu Mayumdagi Faduna Pubi Kraga Hatpi Kibane Macha Ani Thamlamli Aduga Macha Kaina Kibadana Mapuroibasu Kaina Krabi Lukrabi Amana Masu Anibusu Mayamasin Tamhanaba Wana Hotnari Awaba Kayasi Lengakta Kayarak Hajarabasu Tabi Balaitre Maduna Lengasida Makatana Hajarubagi Kanaba Leroi Drakana
haijaruraroi khalle ngasi makhoi gi awaba ubiduna Socialist Students Union Manipur SSUM Manipur Proletarian People's Democratic Union Manipur MPP DUF amadi Proletarian Feminist Movement Manipur na senthok lambi ama leinaba fisakol ama tengbang pirakpa ase mahaki maikidegi hainingai leitana nungaiba phawi ai yumdagi chani paje thara puthoga hatkibani aduna hojik phawda karigumbi ma phawda sarkar gi maikaidegi karigumbi phaw aingonda yanglakpasu laigidre aina hairubadasu karigumbi phaw tabi basu laite aduna makoida haiba ngamaroi haidana yadum tumina sum lairabani Masigi fisakol gi tengbang kusinabagi khongchada duda extrajudicial execution victims families association ifam gi president Renuta Kelembam PPD UM gi secretary Premananda amasung makokthongba thomi singsu sarwyaki handak sahi gi council of higher secondary education Manipur na lauba Class 12 ki higher secondary examination da science stream gi oina 17 position tarkraba wangu parking dagi sagol sembiki sing apokpa SS Soma Singh amadi apokpi SS Kumudini Devi da tengbang pibagi thauramama ii Manipur na sinduna sangakpam da leiba hotel luncheon bada pangthokre thauramadu da tourism corporation gi chairman Dr. Sapam Ranjanna athoiba meeting oina sarukyake Thoramatuda Manipur gi maikaidegi lupa lising nifu humdoi chanipal sagon sembikis singda kusinaki masigi thoramda sagol sembikis ki makha lairik tamthabagi achangba senpham tingbang oinana ba senpham ase kusinaki bani hairi Parent Forum Group of Experience MPSC na sinduna ngase ayu pung 13 da Manipur Press Club ta MPSC Crisis and Fact of Youth in Manipur Haibasida Nongmagi Oiba Miangi Kananainaba Ma Dr. Danabir Laisramna moderator Roiduna Pangtokre Thoramatuda Forumgi General Secretary Surajna Fongdorokpada Englishingani Taratarukta Manipur Civil Service Combined Competitive Main Exam Pangtokibagi RTI Thaduna Asoi Aran Kya Thenaki Invigilator Singna Tauba signed the Kenabakaya Yauba, Pakum Cheda, Soy Aran Kaya Yauba, Tenaraki, Taudosi, Tidoknaba Manipur High Court, Wakat Padagi, High Court na Inquiry Committee, Sangatuna, Tigatnaba Kanganki, Aduga, Waijugindrona Luchingba, Tigatpagi, Tabag Asi Chatari, Report Thasi, Kunmarida, Summit Tauragane, Report Sumna Pikanaba, Sarkarna, Chumba, Putoktuna, Miam the Kanganaba, Discussion Nasi, Pangtopani Haiki. Kaksing Ring Round Association gi Nipalak Soba Foundation te gi thoramga iroinana association asigi members singda uniform amamam kusinabagi thoramama ngasi Kakching Wairi Kamla Parengda leiba sawaijam chawbagi yumda pangthokre thorongi manung chana association asigi logo Unity is Strength apun bana pangalni haibasu semduna miamda utke ngasi dagi puthokliba logo amadi uniform sing thetuna amadi setuna association gi members sing auto service tauba haukre hariba logo amadi uniform setpana thauba auto singda miamna teng tongnaba association gi maikaidagi miamda khangalakli Sitchaniga kunithoi leiba Karnataka Assembly Mikhal gi board ngasi thadana kre ayuki pung 13 fawbada board thadana bagi chang sa da kunmari oike numidang wairam gi pung 3 makhai fawba board thadana gane board voter crore manga romna mire lisingani ga chatruk yankhai mari gi laibak lepkadauri election commission na polling station lising yankhai taruk ga chatruk maudra ga taruk semduna government employee lakh ahum dasmik manga hena mikhalasida siznari yampuna makaloinana BBPAT sizinari han bagoina Khangatlava polling station kharada divyang employee sing sizinari nubi voter singi damakta gulab machugi polling booth sing sizinari Police amasung Home Guard lising marifu ganitoy amasung Central Forces Company chamunga ga marifu manga so sizinari sel yenbagi amade voter ID card sing lising kaya fajinduna thamkhre haibagi wathok lebedagi Rajeshwari Nagar constituency gi di vote thadan han khidre hairi thasi gi kunganipal da vote thadanargani Jayanagar seat kisu sitting MLA oriba BJP gi mire BN Vijay Kumar sikhibadagi vote gi thokre Handagi board asida BJP Congress amasung JDS BSP combined
na kanna lamba taunari. Chief Minister Siddharamaya na luchingba Congress government na anirak suba tam phangnana ba kanna honari. Amaromda chahi mangagi matungda anauba government semba ngamnaba BJP na su kanna honari bane. Sri Lanka gi Office of Missing Persons OMP na leibaga dugi awang thangba sarukta leiba province Manarda miyamga loinana meeting mathang manau naina pangthokpa hokre aduga OMP chairman Salia Paris na haiki mangkraba mioi sing thibada lokhaliba thabak ase yamna maru oi LTTE na lan manungda thokiba war crime singda mangkraba mioi sing thiba phangnamagi thabak lokhatkani haina government na miyam asida wasakhibagi matung ina OMP asi lingkhatkibani hairi chahi kuntra chathakiba lan manungda mangkraba mioi singi imung manung lising kayana makhoigi marimata amadi marup mapang sing khanghananaba government da protest tawribani hairi aroibada maroi pau amuhanna pijari World Migratory Birds Day ga mari leinana numit nini chathagadaba awareness program ngasi hodokre Numit ini satharakpa annual state level tribal festival ngasi loisin kre. Loinana Karnataka Assembly Mikhalgi board ngasi thadana kre. Ngasi damakta di mes Paodam pijaba loisin jari miyambu muhanna khurumjari.